ꯀꯗꯥꯏꯗꯩꯅꯣ ꯃꯥꯅ ꯍꯥꯏꯖꯤꯜꯂꯛꯂꯒ ꯃꯃꯥꯟꯅꯕꯤꯁꯤꯗ ꯅꯨꯄꯥ ꯃꯨꯟꯕꯤ ꯂꯨꯈꯥꯛ ꯆꯥꯕꯤ ꯑꯗꯨ ꯑꯗꯥꯅ ꯇꯥꯕ ꯋꯥꯔꯛꯄꯗꯒꯤ ꯏ ꯀꯥꯔꯛꯇꯅ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯣꯐꯤꯁꯦ ꯍꯩꯖꯤꯟꯈꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯇꯣꯟꯅ ꯑꯕꯦꯝ ꯈꯔ ꯐꯔꯕꯣ ꯗꯣꯛꯇꯔ ꯆꯠꯁꯤꯔꯥ ꯍꯧꯖꯤꯛꯇ ꯏꯁꯤꯡ ꯑꯌꯤꯡꯕꯅ ꯊꯣꯡꯕꯗꯒꯤ ꯈꯔ ꯐꯔꯛꯂꯀꯥꯟꯗ ꯑꯕꯦꯝꯅ ꯇꯣꯟꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯠꯂꯤ ꯅꯨꯄꯥ ꯐꯪꯗꯕꯤ ꯑꯃꯗ ꯏꯔꯥꯡ ꯍꯧꯆꯤꯟꯕꯤ ꯊꯦꯡꯂꯛꯀꯅꯨ ꯇꯨꯀꯠꯆꯩ ꯑꯗꯨ ꯍꯥꯏꯔꯒ ꯑꯕꯦꯝꯗꯨ ꯃꯃꯥꯏ ꯈꯨꯝꯂꯒ ꯀꯞꯄꯒ ꯆꯦꯟꯈꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨꯅ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯑꯗꯨꯝ ꯈꯪꯂꯦ ꯑꯁꯤ ꯌꯧꯅ ꯅꯨꯄꯥꯁꯤꯅ ꯀꯣꯐꯤ ꯍꯩꯖꯤꯜꯂꯤꯕꯅꯤ ꯍꯥꯏꯕ ꯑꯕꯦꯝ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯄꯥꯕꯨ ꯊꯤꯔꯝꯃꯤ ꯃꯥꯒꯤ ꯀꯞꯉꯥꯡꯗꯨꯗ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯔꯣꯁꯟꯅ ꯏꯄꯥꯒꯤ ꯕꯦꯝ ꯀꯩꯗꯧꯔꯒꯦ ꯑꯕꯦꯝ ꯀꯞꯄꯒ ꯄꯄꯥ ꯃꯌꯥꯝ ꯃꯥꯡꯗ ꯔꯣꯖꯔꯅ ꯑꯩꯒꯤ ꯃꯥꯏꯗ ꯀꯣꯐꯤ ꯑꯁꯥꯕ ꯍꯩꯖꯤꯜꯂꯛꯏꯅꯦ ꯔꯣꯁꯟ ꯁꯥꯎꯔꯒ ꯀꯔꯤ ꯃꯥꯒꯨꯝꯕꯅ ꯍꯟꯖꯤꯟ ꯏꯆꯥꯗ ꯎꯁꯤꯠꯇꯕ ꯂꯥꯛꯑꯣ ꯀꯥꯏꯗ ꯂꯩꯍꯧꯏ ꯑꯕꯦꯝꯅ ꯃꯥꯡ ꯊꯥꯔꯗꯨꯅ ꯃꯄꯥ ꯃꯆꯥꯗꯣ ꯑꯃꯨꯛ ꯂꯥꯛꯏ ꯇꯨ ꯄꯄꯥ ꯍꯟꯗꯛꯇꯤ ꯔꯣꯁꯟ ꯁꯥꯎꯔꯗꯨꯅ ꯔꯣꯖꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯔꯒ ꯔꯣꯖꯔꯒꯤ ꯅꯈꯥꯡ ꯃꯌꯥꯗꯨꯗ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ ꯊꯤꯜꯂꯅꯤ ꯈꯪꯂꯕꯁꯨ ꯔꯣꯖꯔ ꯀꯔꯤꯝꯇ ꯉꯥꯛꯊꯣꯛꯆꯔꯝꯗꯦ ꯃꯔꯝꯗꯤ ꯑꯁꯥꯎꯕꯅ ꯃꯥꯁꯨ ꯁꯣꯏꯈ꯭ꯔꯦ ꯈꯪꯖꯔꯝꯃꯤ ꯅꯪꯒꯨꯝꯕꯅ ꯏꯆꯥꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯍꯟꯗꯛꯇꯤ ꯇꯣꯟꯁꯨ ꯁꯥꯎꯔꯒ ꯀꯀꯥ ꯅꯆꯥꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯎꯁꯤꯠꯇꯕꯗꯤ ꯌꯥꯕ꯭ꯔꯥ ꯔꯣꯁꯟꯗꯨ ꯇꯣꯟꯗ ꯌꯦꯡꯂꯛꯏ ꯉꯁꯥꯏꯈꯩ ꯎꯔꯨꯗꯕꯅꯤ ꯃꯆꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯏꯕꯦꯝꯃ ꯇꯣꯟ ꯏꯆꯥꯒ ꯀꯩ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯒꯦ ꯇꯣꯟ ꯉꯁꯤꯗꯤ ꯂꯣꯠꯁꯤꯜꯂꯨꯔꯕ ꯐꯥꯖꯤꯜꯂꯨꯔꯕ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯃꯤꯌꯥꯝ ꯃꯥꯡꯁꯤꯗ ꯍꯦꯛꯇ ꯍꯥꯏꯗꯣꯛꯂꯒꯦ ꯈꯜꯂꯛꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯁꯥꯎꯕꯨ ꯁꯥꯎꯅꯤꯡꯂꯕꯗꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯄꯨꯝꯕ ꯃꯐꯝ ꯃꯇꯝ ꯅꯥꯏꯗꯅ ꯍꯥꯏꯅꯔꯛꯂꯤꯕ ꯉꯥꯛꯇꯅꯤ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯕꯗꯤ ꯍꯨꯗꯒꯤ ꯍꯦꯟꯅ ꯈꯥꯔꯕ ꯋꯥꯍꯩ ꯀꯌꯥ ꯐꯥꯎ ꯍꯥꯏꯅꯔꯛꯂꯤꯕꯅꯤ ꯇꯣꯟ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯂꯒ ꯕꯕꯥ ꯑꯩꯒ ꯑꯕꯦꯝꯒ ꯀꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯏ ꯍꯥꯏꯕꯁꯨ ꯕꯕꯥ ꯈꯪꯂꯝꯒꯅꯤ ꯀꯔꯤ ꯃꯔꯝꯒꯤ ꯀꯧꯅꯈꯤꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯕꯕꯥ ꯈꯪꯂꯝꯕꯁꯨ ꯌꯥꯏ ꯈꯪꯂꯝꯗꯕꯁꯨ ꯌꯥꯏ ꯑꯕꯦꯝꯅ ꯑꯣꯏꯗ ꯄꯥꯗꯕ ꯀꯌꯥ ꯍꯥꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯄꯨꯝꯕ ꯅꯆꯥꯅ ꯑꯝꯇ ꯆꯤꯊꯗꯅ ꯇꯝꯖꯒꯦ ꯋꯥꯐꯝꯁꯦ ꯅꯆꯥꯗꯤ ꯏꯄꯥ ꯑꯃꯗ ꯅꯣꯡꯇ ꯇꯝꯒꯦ ꯈꯜꯂꯨꯗꯦ ꯕꯕꯥꯁꯨ ꯏꯄꯥꯒꯨꯝꯕꯅꯤ ꯕꯦꯕꯥꯔ ꯀꯥꯏ ꯍꯥꯏꯅ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯣ ꯃꯇꯥꯡꯅ ꯃꯇꯝꯅ ꯋꯥꯐꯝꯁꯦ ꯇꯝꯖꯔꯛꯄꯅꯤ ꯔꯣꯖꯔꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯔꯦꯀꯣꯔꯗ ꯇꯧꯔꯝꯃꯤ ꯕꯕꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯥꯏꯅ ꯀꯦꯃꯦꯁꯇ꯭ꯔꯤꯒꯤ ꯇ꯭ꯌꯨꯁꯟ ꯆꯠꯂꯤꯉꯩꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯖꯦꯀꯣ ꯀꯧꯕ ꯑꯃꯒ ꯑꯕꯦꯝꯒ ꯀꯧꯅꯩ ꯑꯩꯅ ꯑꯕꯦꯝꯗ ꯍꯪꯕꯗ ꯃꯈꯣꯏꯗ ꯈꯕꯔ ꯄꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏ ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯅ ꯁꯦꯜ ꯇꯥꯟꯕ ꯀꯟꯕ ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯧꯗꯨꯗ ꯑꯩꯅ ꯖꯦꯀꯣꯕꯄꯨ ꯅꯨꯡꯁꯤꯖꯈꯤ ꯍꯣꯏ ꯑꯕꯦꯝꯒ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯩ ꯍꯥꯏ ꯑꯗꯨꯕꯨ ꯑꯩ ꯀꯩꯁꯨ ꯌꯦꯠꯂꯨꯒꯦ ꯈꯟꯈꯤꯗꯦ ꯑꯗꯒꯤ ꯖꯦꯀꯣꯕꯇꯨ ꯍꯣꯇꯦꯜ ꯑꯃꯗ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ ꯑꯗꯁꯨ ꯑꯩꯅ ꯃꯥꯕꯨ ꯊꯥꯒꯠꯈꯤ ꯁꯦꯜ ꯇꯥꯟꯕꯗ ꯏꯀꯥꯏꯗꯕ ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯧꯗꯨꯗ ꯑꯩꯗꯤ ꯖꯦꯀꯣꯕꯄꯨ ꯅꯨꯡꯁꯤꯈꯤ ꯑꯕꯦꯝꯗꯤ ꯃꯇꯝꯗꯨꯗ ꯖꯦꯀꯣꯕꯄꯨ ꯃꯁꯛ ꯐꯖꯔꯒ ꯂꯥꯏꯔ ꯃꯆꯥꯅꯤ ꯕꯤꯠ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯌꯥ ꯊꯋꯥ ꯁꯥꯈꯤꯗꯦ ꯃꯥꯅ ꯅꯨꯄꯥꯗꯨꯕꯨ ꯐꯖꯅ ꯅꯨꯡꯁꯤꯕꯤꯕꯁꯨ ꯅꯠꯇꯕ ꯑꯩꯒ ꯍꯥꯏꯐꯦꯠ ꯀꯧꯅꯔꯁꯨ ꯃꯥꯅ ꯁꯥꯎꯅꯤꯡꯕ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕ ꯑꯗꯨꯕꯨ ꯑꯩ ꯐꯥꯊꯩ ꯃꯔꯝꯗꯤ ꯅꯨꯄꯥꯗꯨꯅ ꯑꯕꯦꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯏꯁꯥꯃꯛꯇꯁꯨ ꯍꯥꯏꯔꯛꯈꯤꯕꯅꯤ ꯐꯔꯦ ꯖꯦꯀꯣꯕꯀꯤ ꯋꯥꯁꯦ ꯇꯣꯛꯁꯤ ꯃꯍꯥꯛꯁꯦ ꯖꯦꯀꯣꯕꯀꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯁꯤꯒ ꯑꯃꯨꯛ ꯑꯕꯦꯝꯒ ꯈꯪꯅꯔꯛꯑꯦ ꯃꯔꯝꯗꯤ ꯔꯣꯖꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯤꯡꯉꯤ ꯑꯗꯨꯅ ꯑꯕꯦꯝꯅ ꯖꯦꯀꯣꯕꯄꯨ ꯃꯤꯔꯥꯏꯔꯒ ꯔꯣꯖꯔꯒ ꯅꯨꯡꯁꯤꯅꯈꯤ ꯂꯥꯟꯕꯒꯤ ꯋꯥꯗꯤ ꯔꯣꯖꯔꯁꯨ ꯂꯥꯜꯂꯦ ꯑꯕꯦꯝꯒ ꯅꯨꯡꯁꯤꯅꯔꯨꯕꯒꯤ ꯔꯣꯖꯔꯅ ꯆꯨꯝꯃꯤ ꯑꯩꯁꯨ ꯂꯥꯜꯂꯦ ꯑꯍꯥꯟꯕ ꯄꯨꯟꯁꯤꯒꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯨꯕꯅ ꯑꯩꯅ ꯑꯕꯦꯝꯕꯨ ꯅꯨꯡꯁꯤꯖꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯤꯁꯥ ꯆꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯔꯨꯞꯅ ꯅꯨꯡꯉꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯒ ꯑꯩꯒꯤ ꯃꯔꯨꯞꯇꯨꯗ ꯑꯃꯨꯛ ꯅꯨꯡꯁꯤꯂꯥꯡ ꯀꯌꯥꯔꯛ ꯊꯥꯛꯄꯅꯤ ꯇꯣꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯔꯣꯖꯔ ꯃꯃꯤꯡꯗꯅꯤ ꯈꯪꯕ ꯃꯁꯛꯇꯤ ꯈꯪꯗꯦ ꯀꯣꯟꯅꯕꯨꯗꯤ ꯈꯪꯂꯛꯑꯦ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯐꯥꯎꯟꯗꯔ ꯖꯦꯀꯣꯕꯅꯤ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯗꯦ ꯊꯕꯛꯁꯦ ꯄꯨꯜꯂꯨꯕꯒꯤ ꯑꯗꯨꯝ ꯇꯤꯟꯅꯕꯅꯤ ꯕꯕꯥ ꯑꯩ ꯖꯦꯀꯣꯕ ꯑꯃꯗꯤ ꯔꯣꯖꯔꯒ ꯈꯪꯅꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯕꯦꯝꯅ ꯅꯨꯄꯥ ꯐꯪꯗꯕꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯇꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯕꯕꯥ
ꯅꯆꯥꯅ ꯁꯨꯒꯨꯝꯕ ꯀꯜꯂꯕ ꯊꯧꯔꯕ ꯋꯥꯍꯩ ꯀꯌꯥ ꯀꯌꯥ ꯍꯥꯏꯔꯛꯄꯗꯒꯤ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯔꯣꯖꯔꯅ ꯀꯣꯐꯤ ꯍꯩꯖꯤꯟꯈꯤꯕꯅꯤ꯫ ꯍꯣꯏ ꯕꯕꯥ, ꯃꯇꯝ ꯑꯃꯗ ꯖꯦꯀꯣꯕꯅ ꯑꯕꯦꯝ ꯅꯨꯡꯁꯤꯖꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯂꯣꯟꯅ ꯖꯦꯀꯣꯕꯄꯨ ꯅꯨꯡꯁꯤꯖꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯦ ꯈꯟꯈꯤꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯖꯦꯀꯣꯕ ꯅꯍꯥ ꯑꯣꯏꯅ ꯁꯦꯜ ꯄꯥꯏꯔꯛꯂꯤꯕ ꯃꯤꯁꯛ ꯑꯣꯏꯕꯅ ꯑꯍꯦꯟꯕ ꯄꯥꯝꯕꯤꯅꯤ ꯍꯥꯏꯈꯤꯅꯤ ꯈꯜꯂꯗꯨꯅ ꯑꯩ ꯅꯥꯊꯩꯔꯒ ꯆꯠꯂꯤꯕꯅꯤ꯫ ꯂꯥꯟꯗꯕ ꯀꯅꯥꯕꯨ ꯂꯩꯒꯦ ꯕꯕꯥ? ꯑꯩꯁꯨ ꯂꯥꯜꯂꯦ, ꯏꯁꯥꯅ ꯈꯪꯉꯤ꯫ ꯑꯩꯗꯤ ꯖꯦꯀꯣꯕꯀꯤ ꯃꯁꯛ ꯃꯇꯧꯗ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯦ, ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯇꯨꯅ ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯅꯆꯥꯅꯨꯄꯤꯅ ꯅꯨꯡꯁꯤꯔꯛꯏꯁꯤꯅ ꯄꯩꯁꯥ ꯄꯥꯏꯔꯛꯄꯒꯤ, ꯃꯌꯨꯝ ꯐꯖꯕ ꯁꯥꯔꯛꯄꯒꯤ꯫ ꯁꯥꯔ, ꯊꯕꯛ ꯌꯥꯝꯃꯤ, ꯆꯪꯂꯁꯤ ꯂꯥꯛꯑꯣ꯫ ꯔꯣꯖꯔꯁꯨ ꯔꯣꯁꯟꯗ ꯄꯩꯔꯞ ꯅꯣꯛꯂꯒ ꯐꯠ ꯆꯠꯈꯤ꯫ ꯑꯃꯨꯛꯇꯪꯒ ꯅꯠꯇꯦ, ꯑꯅꯤꯔꯛ ꯁꯨꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯍꯟꯗꯛꯇ ꯆꯣꯞꯂꯤꯕꯁꯤ꯫ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯑꯣꯏꯔꯨꯕꯅ ꯃꯈꯣꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯋꯥꯠꯄꯗꯒꯤ ꯁꯤ ꯌꯧꯅ ꯂꯩꯈꯥ ꯇꯥꯔꯤꯕꯅꯤ꯫ ꯈꯜꯂꯨꯕꯗ ꯔꯣꯁꯟꯁꯨ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯐꯥꯊꯔꯒ ꯔꯣꯁꯟꯅ ꯃꯆꯥꯅꯨꯄꯤꯗ, ꯕꯦꯝ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯗꯨꯈꯛ ꯍꯥꯏꯔꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯑꯕꯦꯝꯁꯨ ꯃꯃꯥꯏꯗꯨ ꯄꯣꯝꯊꯣꯔꯛꯄ ꯈꯔ ꯈꯔ ꯍꯧꯔꯛꯄꯗꯒꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯈꯩ ꯃꯄꯥꯒꯤ ꯇꯨꯡ ꯏꯟꯅꯈꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ꯫ ꯃꯆꯥꯅ ꯃꯃꯥꯏ ꯑꯗꯨ ꯁꯥꯕꯒꯤ ꯔꯦꯗ ꯑꯣꯏꯔꯛꯄ ꯑꯃꯗꯤ ꯃꯆꯥꯅ ꯀꯞꯄꯗꯨ ꯎꯕꯗ ꯔꯣꯁꯟ ꯒꯥꯔꯤꯗꯨ ꯈꯔ ꯊꯧꯔꯒ ꯐꯥꯔꯃꯥꯁꯤ ꯑꯃꯗꯒꯤ ꯃꯣꯂꯣꯝ ꯂꯩꯔꯝꯃꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯃꯆꯥꯕꯨ ꯃꯣꯂꯣꯝ ꯇꯩꯕꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅꯦ, ꯒ꯭ꯌꯥꯟ ꯇꯥꯔꯣ꯫ ꯀꯜꯂꯛꯄ ꯃꯤ ꯍꯧꯕ, ꯅꯥꯄꯜ ꯀꯥꯕ, ꯑꯍꯦꯟꯕ ꯑꯣꯏꯖꯕ ꯊꯤꯕꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯅꯤ꯫ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒꯗꯤ ꯄꯦꯟꯊꯣꯛꯄ ꯍꯩꯗꯧꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯆꯥꯕꯨ ꯅꯥꯏꯇꯣꯝ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯀꯦꯃꯣꯡꯅ ꯌꯣꯛꯂꯨꯕꯒꯤ ꯉꯁꯤꯗꯤ ꯄꯄꯥꯁꯨ ꯏꯀꯥꯏ ꯄꯤꯔꯨꯛ ꯈꯨꯝꯂꯦ꯫ ꯑꯕꯦꯝ ꯀꯞꯄꯤ꯫ ꯄꯄꯥ, ꯑꯩ ꯖꯦꯀꯣꯕꯄꯨ ꯅꯨꯡꯁꯤꯌꯦ꯫ ꯃꯥꯅ ꯅꯨꯡꯉꯥꯏꯔꯛꯄꯒꯤ ꯅꯨꯡꯁꯤꯔꯛꯄ ꯅꯠꯇꯦ, ꯃꯈꯣꯏꯅ ꯑꯩꯁꯦ ꯑꯔꯥꯟꯕ ꯇꯥꯍꯟꯕꯅꯦ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯏꯆꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯤꯁꯛꯇꯨꯅ ꯏꯆꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯛꯇ꯭ꯔꯗꯤ ꯏꯆꯥ ꯀꯩꯁꯨ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯅꯦ꯫ ꯑꯗꯨꯅ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯀꯥꯎꯊꯣꯛꯈ꯭ꯔꯣ꯫ ꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯒ ꯋꯥ ꯉꯥꯡꯅꯕ ꯀꯧꯅꯕ ꯌꯥꯔꯔꯣꯏꯀꯣ꯫ ꯄꯄꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ꯫ ꯃꯄꯥ ꯃꯆꯥꯗꯨ ꯃꯌꯨꯝꯗ ꯌꯧꯔꯛꯑꯦ꯫ ꯔꯥꯅꯤꯅ, ꯀꯩ ꯍꯥꯏꯅꯔꯦ? ꯏꯆꯥꯒꯤ ꯒꯥꯔꯤꯕꯨ ꯑꯄꯥꯝꯕ ꯃꯆꯨꯒ ꯂꯩꯔꯝꯕ꯭ꯔꯣ? ꯔꯣꯁꯟꯅ, ꯔꯥꯅꯤ, ꯅꯆꯥꯁꯦ ꯅꯪ ꯑꯩꯅ ꯌꯣꯛꯄꯗ ꯁꯣꯏꯈꯤꯕ ꯌꯥꯝ ꯂꯩꯔꯦ꯫ ꯃꯤꯁꯦ ꯀꯦꯃꯣꯡꯅ ꯌꯣꯛꯂꯁꯨ ꯃꯥꯡꯕꯅꯤ꯫ ꯅꯪ ꯑꯩꯅ ꯏꯆꯥꯁꯦ ꯃꯥꯡꯍꯟꯗꯧꯔꯦ꯫ ꯉꯁꯤꯁꯨ ꯃꯌꯥꯝ ꯃꯥꯡꯗ ꯏꯆꯥꯒꯤꯗꯃꯛ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯦꯗꯅ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯔꯣꯁꯟꯗꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯔꯥꯅꯤꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯆꯥꯗ ꯌꯦꯡꯂꯛꯄꯗ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯄꯥꯈꯠꯅ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯒꯤ ꯃꯥꯏꯗꯨꯗꯤ ꯀꯩꯗꯧꯔꯒꯦ? ꯑꯕꯦꯝ ꯀꯞꯄꯒ, ꯏꯃꯥ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯃꯥꯗ ꯀꯣꯟꯁꯤꯟꯖꯩ꯫ ꯃꯃꯥꯅ, ꯍꯥꯏꯌꯨ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥ, ꯇꯣꯟꯗꯣ ꯔꯣꯖꯔꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯂꯩꯔꯝꯃꯦ꯫ ꯑꯗ ꯑꯩꯅ ꯇꯣꯟꯗ, ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯆꯦꯂꯦꯟꯖ ꯇꯧꯔꯒ ꯑꯩꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥꯈꯩ ꯃꯨꯟꯗꯅ ꯀꯣꯏꯔꯕꯣꯏꯔꯦ ꯍꯥꯏꯔꯨꯕꯒꯤ ꯔꯣꯖꯔꯅ ꯑꯩꯒꯤ ꯃꯥꯏꯗ ꯀꯣꯐꯤ ꯑꯁꯥꯕꯗꯣ ꯍꯩꯖꯤꯜꯂꯛꯂꯤꯕꯅꯦ, ꯑꯗꯨꯁꯨ ꯃꯌꯥꯝ ꯃꯥꯡꯗ꯫ ꯀꯔꯤ? ꯃꯥꯒꯨꯝꯕꯅ ꯑꯩꯒꯤ ꯏꯆꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ? ꯈꯪꯅꯤꯗꯅ꯫ ꯍꯦ ꯍꯦ, ꯌꯦꯡꯉꯨꯃ, ꯊꯤꯛ ꯇꯧꯒꯦ꯫ ꯂꯥꯎ, ꯃꯌꯨꯝ ꯆꯠꯂꯨꯁꯤ꯫ ꯑꯗꯨ ꯍꯥꯏꯔꯒ ꯔꯥꯅꯤꯅ ꯃꯆꯥꯒꯤ ꯕꯦꯁꯄꯥꯗꯨ ꯊꯧꯗꯣꯔꯛꯏ꯫ ꯃꯆꯥꯒꯤ ꯐꯤ ꯑꯃꯁꯨ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯑꯕꯦꯝꯁꯨ ꯃꯃꯥꯒꯤ ꯃꯅꯤꯡꯗ ꯇꯣꯡꯂꯗꯨꯅ ꯃꯃꯥꯏꯗꯨ ꯐꯤꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯗꯨ ꯔꯣꯖꯔ ꯍꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯖꯦꯀꯣꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ, ꯏꯃꯥ, ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯁꯤ, ꯂꯣꯏꯁꯤꯜꯂꯣ꯫ ꯖꯦꯁ! ꯌꯦꯁ ꯕꯣꯁ꯫ ꯏꯃꯥꯒꯤ ꯐꯤꯔꯣꯜ ꯂꯩꯔꯨꯔꯕꯣ? ꯉꯁꯥꯏꯅ ꯂꯩꯖꯧꯔꯦ, ꯐꯖꯕ ꯊꯤꯕꯗꯤ ꯈꯪꯗ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯀꯣꯟꯅ ꯏꯃꯥ ꯀꯜꯂꯀꯥꯟꯗ ꯑꯃꯨꯛ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯂꯩꯔꯨꯁꯤ꯫ ꯃꯦꯝꯆꯥꯅ, ꯑꯇꯣꯝꯕ, ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ, ꯀꯣꯟꯅ ꯆꯠꯂꯁꯤꯗ꯫ ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯏꯃꯥ ꯑꯗꯨꯝꯅ ꯁꯣꯜ ꯂꯩꯕꯗꯣ ꯅꯆꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯗꯦ, ꯂꯣꯏꯁꯤꯜꯂꯣ꯫ ꯃꯆꯥꯅ ꯍꯥꯏꯕꯗꯨꯗꯒꯤ ꯃꯦꯝꯆꯥꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯃꯥ ꯃꯆꯥꯗꯨ ꯆꯠꯅꯕ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯅꯤꯅ ꯕꯦꯁꯄꯥ ꯊꯧꯔꯒ ꯐꯤ ꯑꯃ ꯃꯃꯥꯏꯅ ꯈꯨꯝꯂꯒ ꯑꯕꯦꯝ ꯆꯠꯈꯤꯕꯗꯨ ꯖꯦꯀꯣꯕꯅ ꯎꯍꯧꯏ꯫ ꯖꯦꯀꯣꯕ ꯋꯥꯈꯜꯗ ꯈꯟꯖꯩ, ꯀꯥꯏ ꯆꯠꯂꯤꯖꯥꯠꯅꯣ ꯑꯅꯤꯁꯤꯅ?
Wakhaldu khana khana yenglubada Roger khoi gi mapada gari khamkibadu urammi. Adusu abemna makut ka thillaga taklibani. Jacob na kainom tawdore khangbana gari du mamai leiraga Roger khoi gi mayum adai waida gari du khamlammi. Atomba kaidore. Jacob na gari manungdagi Ima amta ngaiko tumina phamo. Jacob su gari du dagi kumtharamde Rani na getu kana thilaga Mi leitro yumsiba Roji na getu hangdurei Kana unabigidaba Rani na Roja ki mama leitro Lei yani changbiro Changjaningde namadu kokthurau Wahaiduda Rojidu mana taladuna Ima mapanamda thoro mi lae Rosni sutarduna thorai Kanano manungda changhalo udana Rosni hek ubaga Rani na tap hekta ulai Nachanupadu warapa ngamdrabanina aikhoina warapiba tare Haujingmak nasaduko wari sanasi Rosni na Kaino takwirisiba Ai ichana kanada kari lalamage Hai nangi nachanupaduna aigi sanupisida Se yengu Adu haraga abengi fido haidoklami Kofi asabda haijandana isase sonya haledana Mabusu aina lemna tharoi Rosni na Ngai ko eko maram leitana hekta isana kofi haijan bahunade Abem kaigino hayu Maram hangbagi darka oide Fana saunarasu asumna to bahunavra Magida aikhoibu usitaba natra Ipurabada police officer ni mapunchi supa jailda namsimagami Hai Napurabana police officer oiraga kaidorage Aigisu ipurabada IS officer ni Noigumbana pongti mulakano Nacha warpangamdabi Nacha jware chuba yuthakpa nisasabada pamjadene Ho aigidi isado nupani nupa Nacha warpangamdridi ai nate nangne nang Nacha nupi ikai khangdabi lamke lamhabi ma posilaga sa to kai thadokpada adu hana warapiyu nupa na ngawrdi yuda nupi ne khalagana leisa na macha poksa tabani adu khangdra He nangumba lamchat nai devi nate aigi isa se khangba Nacha nupa duna manghalambani adusu ichaga khangna sana ruba kawbaki aikhoina tumi lebi baiwani ichagi maida coffee na hijelagliba nacha sa do aujuma ko Rojina Ima, ai phone doge. Rosni na Tawanu, office da thabak chilamni, moigumba midem oidrabani hujikti. Kari, nacha lochimba yaroi, mara leiriba nacha do haujimako, natrabadi ngaina tei kaya saroi. Is, noigumba na ingonda kaidogdoiba, ha? Masamsi kudang yetkeda. Adu hairaga mama ani tu soroktuda hekta masam singdu phoidanarei. Rojina nima khamdokna buhotnei adubu khamba ngamlamde Rojina Abhem nima samdu khamdo Abhem na sauraga garigi khamba Adu haraga Abhem su Rosni bukinna masada mafam marang khangdagai thilammi Roji di sumnagi khamdokse haijabani adubu Abhem na mamada phubadagi Roji su sauraklammi Abhem di masak fajarasu mi piktak tawi masa supai Roji di wang sawi aduna abembu masam pairaga laktana chingi Ipana ko fejil e habana tro adu oredi machi aina mu khongwana namsindare Adu haraga abembu Rojina khongwana namsinli Amuk chingkhalaga mabuktuda khongfangna kauthatli Adagi mama ani funari baduda Rani bu amuk phuda bahurei Gari manungdagi Jeko machin khumlaga nokli Memcha pakhatna Athomba sine patari amuk tu khamuso Jeko nokmi Nungai troyengba Memcha na Se thongsiango se thongsem ta hango Ima dihe mata duga tumina dum phamu Nate ichana hospital chase haidu si yengna bro Yengde ngo ima wari ko ne lebige Adaida ahuba khara chensilaktuna khanariba singdu khamdoklammi Abem di khongban ge amotpa duda mamaya sabadune
Mabuk anabatuga soroktuda khangba ngamdraduna mama kauraga kapammi. Noklamba Jacobtu abengi mataudu ubada nukshikiba kaubanina nungaitaba faurammi. Garidagi fat kumtharaga sorokta onduna kapliba abemdu thangalaga magi garida hapkatki. Madu ubada Rosnina Jacob na Madam miyoiba amana miyoiba amagi thawai kanbane atopa maram leite promise. Adu hairamlaga garida kakhatlaga kantakna thauraga chatki. Mem chasu abengi mataududa nungaitraduna Ibema kapkanu icha kishu tawroi. Abema mitu ishilammi. Ima ai khangba yam wari ai bomta kanbiyo. Jacob na Abem kishu tawroi ngeha khango kapkanu. Ngehaki matungda hospital yorduna Jacob na abembu pangkhatlaga Doctor emergency ne. Adai da lairamba miyoi kharana abembu bed hapkatlaga manungda injinki. Private hospital oibana patient ama lakpada ningthina yenglammi. Nupa amana ticket amta Jacob saurangnana patient sida amta kambiyo changningba sel changsano. Nupa du Jacob ke wahaiduda ikarap tawna makha tajatre. Somdana Ranisu machabu Jacob na pukre khangbanina Bespa adu yang wana thoraga mayumda halaammi. Rosanna Kaida amuk chatluno abemde. Rani na Roger haibra adugi mayumda chatlubani. Machera minara khangde aduna ima ichada makhoi mama macha sangdana phurakpagi ichado Jacob haiduna hospital da pukhatkre. Roshan matha sarami onthokpa namana sani dako icha warsi haraga nangdi kaigi na chapuraga migi memdu da chatluribano nangsi onthokna gyan tade dako adunani icha su manglibase moiba isa se chik laure yamnare koka se chik bane yadre amukta tumina leibiyo karamba hospital dano